कांगलोन काइने चंगसिलक्पा चिनकुकी सिंहदगी शेड्यूल ट्राइब स्टेटस लौथोक्तुना येलो फुरुम मैतेदा शेड्यूल ट्राइब स्टेटस फंगहनबा लेंगांग रिकमेंडेशन थाबिरो सेंटर दा तक्षिनबगी थौदांग लौके ngamdrabadi politics tagi pothage haina RPI thwaligi national secretary Maheshwar Thanawjam phongdurle Manipur RPI conclave haina mingthonduna Delhi gi constitution club da RPI thwaligi national president oyiba union minister Ramdas Athawale yauna party gi maru oiba luchungba kayana saruk yaduna pangthokkiba pawni mifamda wafam ase phongdokladuna Maheshwar Thanawjam hai ST status piba natraga nauthokpa haibase state ki recommendation yaudana oithoktabane Union Tribal Affairs Minister Oiramba Arjun Munda amade Housing Union Tribal Affairs Minister Oiriba Joel Oramda Hiram asiga mari leinaba marik chumba document khudingmak lankhatkiba leikrabane State lengak nasu Hiram asigi matangda pangthokpam thokpa thabak sing pangthokpiyo Center gi oinadi angamba thak to konaduna taksinbagi thongdang loge hainasu mahangna makha takhe Mapande changsalakpa narwan Manipur thugai ningba sing myam sigi mayok ta koina lepaga akoina center da wa nganga matamda kenom che tham matamda ma warogini amta yengdabida akoina tawba thabakta sarwaina support tawraga akoina changsan giba taragadi kashu numit kuiba nate aungtang tha da thaini khalline open challenge nganga sine state government je aungtang koina tawraga recommend any thabak am lathok poiro hapchan bor recommend to honbiro nasa daita lawjage he center gi do anyhow numit khargi matungda hojik thariga poto hek thabak oin onthoktraba Maheshwar politics si pura thagi gai sasinai ngamni akoina tawba ngamgadaba thabak khar lay adi state government ne thaba site ngamde ba kaigino mohim ko gi party no mathak thingamgani